Dwijamani Imphal Ningthoukhongjam Suni na pau pazari ahan badamaroi papau Manipur dangarang mioi chamapan nipunipan COVID-19 test obada mioi amakak positive oiba thengaki Kendra na hairi RIMS ki infrastructure sing loisilaba matungda AIMS ki thak to onkhatnaba thaurang paikhatkani amasung COVID-19 ki vaccine kapada hakchang sokningai oide maramaduna miyamna mipai bidanaba sarkarna appeal tawri Lebagachina Malian gi license oiriba COVID-19 gi lantheng chatharibana masidagi ngakthoknaba achamba chaksu thorang ahum ngangna chatpinaba ningsingjari yumdagi hek chathokpada face mask upiyu mi amagi marakta foot taruk lapna leibiyu mai mit amadi khutcha toina hamdoktuna tarutana na thambiyu hauzik mapungoiba pau Manipur dangarang mioi chamapani punipan COVID-19 test tawada mioi amakak positive oiba thengaki Raja ki COVID-19 command control room nangarang midang waram thopa cherol madahai nauna positive oikiba mioi du Imphal East gini haukiba pungkun mari da COVID positive oiba mioi mata sikibagi pau leite Imphal airport nangarang passenger humbudrani pan COVID-19 test tawki positive oiba mioi mata thengaki de haiba mata masigi manungda mioi manga naba phaduna discharge tawkibaga loinana naba phakiba masing lising kunipan chamapan kunmapan sure naba pharopagi changchada Marfudrani pan dasmik taruk marini hauzik COVID ki active case kun mari leiri Regional Institute of Medical Sciences RIMS Manipur bu AIMS natraga manaba thakta onkhatnabagi damak institute asida loishinba ngamdriba project sing mapung phana loisilaba matungda yengchingani haina kendra na khangalakle Rajya Sabha gi MP Maharashtra na jawbalaisi amada tharakpa chithi amada kendra gi haksel amasung yaifa yumbal mantri Dr. Harshvardhan na hai RIMS pu sangsad ki ek amagi makhada linkhatpa institution singi thakta pukhatpagi wafam board of governance ki tarahum dushibam mifamda khanare mantraloy da asigu wafam pukhatringai mamangda Manipur University ki vice chancellor journal singna chairman and committee amana kumna jengsinabagi wafam su mifamadu da yanaki board of governance ki recommendations sing adugi matangda institution asina kari thabak pakhalabagi habadu khangalaknabasu han haikre RIMS tagi akupa warwal phanglaba matungda makata ba thabak paikhatkani hainasu city atuda haire awaw nungpuk lamdamda kendrana Ekalavya Model Residential School humpuni toy lingbada ayaba pirakpagi manungda Manipur gi su masi sanaba fan kai thorakle kanagumba kharana school singasi makoi apamba mafam amasung phibamda sanaba honariba si thingduna hanagi lekhiba mafamda adumak sabinaba Manipur gi inner Lok Sabha MP Dr. R.K. Ranjanna sangsata pukhatkre Zero R gi kudong chaba lawraduna Dr. R.K. Ranjanna hai school singasi rajya sigi tribal mahiroi singi damak yamna kanagadaba ama oigadawribani maramaduna hanana sanaba lemna khiba mafam singda school asi sabana mahiroi singi amadi miyami kudong chaba hengani hainasu mahangna makha taki Crime Against Women amadi cyber crime gi matangda mahiroi singda bhab tahanbagi campaign ama ngarang Thawbal da pangthokre Thawbal District Police na senduna pangthokiba cam aduda nupi macha mahiroi chamri amasung nupa macha mahiroi chamnga punna mahiroi chamapana sarukyakhi tabiriba pawasi Akashwani Imphal dagini COVID-19 gi vaccine asi hakchang da kudong thiningai oide maramaduna masi kapada chingnaba poktona ba sarkar amuhana appeal tawri Lok Sabha dangarang wahangi matamda haksel amasung yaifa yumbal mantri Dr. Harshvardhan na hai vaccine sing asi baigyanik oiba mawongda changyeng tawrabani amasung Malian gi amadi leva ki thak ta khangai singna kumna yengsilaba matungda masi puthokpani Dr. Harshvardhan na hai leva ga sida hauji phawbada vaccine asi siznabada apikpa samasya khara laiba natana thoidoma asoba samasya amata laitri COVID-19 gi vaccine asi kathok pinaba miyamda apil tawki sarkar na hairi Maharashtra Punjab Karnataka Gujarat amasung Chhattisgarh da nomugi oina COVID ki anoba case ki masing kai hena hengalakli Maharashtra da nomada khwaidagi yamba changda COVID ki anoba case lising kunmanga chanipan kuntraumdoi chengarki aduga Punjab da nomada lising ani chahum humfuma panaduga Kerala da lising ama chanipan marfudra ma nipan thengaki kendra gi haksel mantraloy na hai rajya sing amasung union territory pumnamaki sarkar sing maruina anoba case ka hena hengalakliba rajya sarkar singa kendra ga leptana pau phaunori mantraloy na hai rajya sing da COVID-19 thengana paikhaliba thabak singsu sangnaini yengsilli rajya sing amasung union territory singi jila sing da COVID test tawgi sang hengalena bakhangan kre handakta kendran awangba thaki miyamgi haksel gi phibam yengsinaba kangbu sing Maharashtra ta amasung Punjab thaduna COVID-19 thengnabada paikhaliba thabak sing adu yengsingan ki
Haksel Mantraloy na hai laibaga sida hawdik phawbada myoy koti ahum lakh marfudra hum do he na covid ki vaccine kapkre laibaga sa covid ki anoba case masing hawkiba pung kun marida lising kun thama panchatret kun taruk thengaki apun positive case ki masing koti ama lakh tara manga hele laina asegi sikiba mi ki masing lakh ama lising yakhai mapan hele covid 19 dagi pagalapugi changchada marfudra taruk dasmik ani taruk oiri hawdik phawbada laina asegi na fakiba mi ki masing koti ama lakh tara hele hawdik active case lakh ani lising hubudra mathoi hena leiri Nongchu Bangla amasung Assam Bidhan Sabha Mikhalgi ahum suba tangka ki mirep se pisinbagi matam ngarang loikre tangka amakakta Mikhal pangthokadaba Kerala Tamil Nadu amasung Puducherry mirep se pisinbagi matam su ngarang loikre anba tangkakta Assam Bidhan Sabha gi seat nifu taret amasung Nongchu Bangla gi seat kuntra gi Mikhal vote tha sigi kuntaret da thadanagani ani suba tangkakta na April amada Nongchu Bangla gi seat kuntra amasung Assam gi seat kuntra mapan gi vote thadanagani ahum suba tangkakta April tarukta Assam gi seat nifu aduga Nongchu Bangla gi seat kuntra matoi gi vote thadanagani Kerala Tamil Nadu amasung Puducherry Bidhan Sabha Mikhal gi vote ki tangkak amakakta da April tarukta thadanagani Tamil Nadu da nupi mirep samapan tara amasung transgender mirep ahum yauna puna mirep lising manga samapan hukumatoi na mirep se silakre Tamil Nadu da Bidhan Sabha Kendra sani kuntra mari da Mikhal pangthokani Kerala da tangkak asida Bidhan Sabha Kendra chamani puda Mikhal pangthokani Puducherry da su Bidhan Sabha Kendra kuntra da vote thadanagani Pradhan Mantri Narendra Modi ngasi Nongchu Bangla gi Kharagpur da miyam gi mitin amada wa ngangani Twitter da thagat pawal amada Pradhan Mantri na hai mafam adu da mahang na BJP na paikat pasaku tharangi matang da marik chun na miyam da pawlungani Imphal da ngasi phongba pawje singi maroba paw singi da mak hauzik Maibam Dwijamani leire Dwijamani Thagatari Suni accident siba ani COVID-19 positive oiramle haiba RIMS ki fibam phagalanaba wafam Dr. Harshvardhan na pakhum pirakle haiba madi Manipur da COVID-19 gi mi paibe hengalakle haiba pawna Imphal ngasi phongba pawse singi maroiba pawaina phongnari accident leikidaba ani positive oiramle haiba paw Sangai Express Manipuri da ahan headline tawduna phongle pawsi asimaki English edition da su ahan headline tawri accident leikidaba ani positive oiramle pung kunmari da mi ama positive oiki haibasuna pongna phamda ani suba headline tawri Manipur da COVID-19 laicet ki mi paibe hengalakle gari accident ta siraba naha ani test tawda positive oiramle haibasuna sanali bakta ani suba headline tawduna phongle Mahiroi ahum test tawda positive oibadagi Saint Zone School containment zone oiri haina lauthokle haiba paw Imphal Free Press ki ahan balamaida masu sangduna phongle RIMS pu AIMS ki thakta pukhatnabagi wafam institute asigi loisindana leiriba project sing loisilaba matungda khanagani haiba Dr. Harshvardhan gi wafam narol gi thodangda ahan headline tawduna phongli RIMS pu AIMS ki thakta pukhatnabagi damak RIMS ki maikaidagi marik sumba proposal ngairi haibasana isel express ki ahan headline oiri RIMS ki fibam phagalanabagi wafam Dr. Harshvardhan na pakhum pirakle haibasana morning bell gi ahan headline oiri RIMS ki mahiroi sanatan misi ki khongjang kansilakadauri lamlong kaithel phambi sing yauna wakat mi pham khre haiba paw irei bakta ahan headline tawduna phongle pawna phamda bom langsilambada chena ba miyoi manga bel da thadokre haiba paw Imphal Free Press ta ani suba headline tawduna phongle phaki bataru ki manungda manga bel pikre amal sel da thajan kre haiba suna pawna pham ki ahan balamai da phongle bullet tanker ahum dagi lut tawda chena ba miyoi ahum police na phare haiba paw sanali baki ahan balamai da phongle Himanta Biswa Sharma Jalukbari Assembly Seat ki mirep se pisin kraiba paw Imphal Free Press ta ahan headline tawduna phongle CM Biren saruk yaduna Himanta Biswa Sharma nomination file taw kraiba paw pawna pham ki ahan balamai da phongle Himanta gi mirep se pisin bada CM Biren saruk ya kraiba paw sanale baki ahan balamai da phongle pawasi atai pawsi sing da su ahan balamai da phongari Schedule tribe list gi kuki Kanglup longthoknaba process thingnaba CM da taksin kraiba paw People's Chronicle da ahan headline tawduna phongle Suni Thagatari Dwijamani loisilakpada COVID-19 dagi ngakthoknaba face mask uppa futaruk lamna leiba khutsa amadi maimi tarutana na thamba haiba asamba thong humasi ngangna chatpinaba amuhana ningsingjari aroibada maroiba paw amuk Manipur da ngarang myoi chama puni pan COVID-19 test tawada myoi amakak positive oiba thengaki Kendra na hairi RIMS ki infrastructure sing loisilaba matungda AIMS ki thakta onkhatnaba thawrang paikhatkani amasung COVID-19 gi vaccine ka pathak chang sokningai oigi maramaduna miyamna mi paibidanaba sarkarna appeal tawri pauloi jare